Abhishek Bachchan haibada magi machanupi Aradhya sahi 13 surabi asi magi oina masagi phone leite phone pahende. She's 14, yeah. She doesn't have a phone. Karing mama na mama nabi singda calls tawngba matamda magi mama Ashwara Rai gi phone da call toroklaba matungda maga wari sanahali. Aduga hauji amu yengsi akhoi society is da kari karama phibam da leiri haibasi. Angangsingda ihanan piklingai de haungna phone hana hekta pisili pahali. Masina marmoraga angangsing asi phone kuina pai aduga screen time si ka hena consume tawi. Hari basina angangsing gi brain singda hanaga manada mongdo yam ka hena sathina ahong balakpa. Maming le Bollywood ki star singna mogi angangsing masa singda strictly sumna rule follow ta holibasi karigumba khara maram leibagini ekhoina de angangsingda phone pisilla pahallaga tumina leikhiba sina akhoi family si ingna signa leibagumna khalli angangi brain ama sungmametta yana sohongani phone adum stick tor leibana social skill handarakani atopa music mama bi sing lengmana bi sing thengnarakpada akhoi gi mirak michanthi oina tawgani tumbada tumnaba hotnabada awaba oigani aduga maruina yinghaidaba katukaran picture adult content yanglamasu yai asina mogi wakalona si tungda kari oigani discipline lekloi khangma ngambagi sang handarakani angangsing phone pina na ningai any kapana singba tawning ba tawjasanu adubu smartphone di yari ba makhai makutta sinabiganu